ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯥ ꯃꯆꯥꯅꯨꯄꯤ ꯃꯨꯟꯅꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛꯇ ꯆꯤꯡꯃꯥꯡ ꯃꯥꯡꯈꯤ꯫ ꯑꯩ ꯐꯥꯎ ꯈꯪꯍꯧꯗꯦ꯫ ꯍꯥꯏꯅ ꯃꯆꯥꯗꯤ ꯌꯥꯔꯦ ꯄꯥꯈꯪ ꯆꯠꯆꯁꯟ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯄꯥ ꯑꯃꯅ ꯃꯆꯥꯒ ꯃꯥꯟꯅꯔꯒ ꯍꯦꯛꯇ ꯆꯠꯈꯤ꯫ ꯃꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣꯕ ꯈꯪꯖꯂꯥꯛꯆꯗꯦꯗ ꯑꯋꯣꯏꯕ꯫ ꯏꯁꯧ ꯂꯥꯡꯉꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯊꯕꯛꯇꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯅꯣꯡꯃꯇ ꯁꯤꯃ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥꯝꯇ ꯌꯥꯎꯗꯦ, ꯏꯆꯥꯁꯨ ꯏꯋꯥꯁꯨ꯫ ꯏꯁꯧ ꯂꯥꯡꯗꯅ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅ ꯔꯥꯅꯤꯁꯨ ꯊꯕꯛ ꯑꯌꯥꯝꯕꯅ ꯇꯧꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯔꯥꯅꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯏꯪꯈꯣꯜꯁꯤꯁꯨꯅꯦ ꯅꯥꯄꯤꯒꯤ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯄꯣꯠ ꯊꯥꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯁꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯍꯦꯛ ꯆꯥꯏꯗꯦ꯫ ꯆꯥꯕꯗꯤ ꯑꯃꯨꯛꯇꯣꯏꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅ ꯆꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯒꯤ ꯄꯣꯠ ꯆꯩ ꯊꯥꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯜꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯍꯣꯏ ꯈꯣꯠꯇꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯃꯤꯒꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯇꯝ ꯂꯦꯟꯗꯅ ꯇꯟ ꯆꯥꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯁꯨ ꯑꯌꯥꯕꯤꯅꯤ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯇ ꯃꯔꯩ ꯀꯣꯟꯗꯅ ꯋꯥ ꯉꯥꯡꯗꯨꯅ ꯄꯣꯠꯁꯤꯠ ꯐꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯂꯪꯕ ꯃꯄꯥꯗ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯤꯃꯁꯨ ꯑꯩꯅ ꯆꯪꯕ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯊꯦꯡꯅꯩ꯫ ꯍꯟꯅꯤꯡꯉꯤ ꯑꯣꯏꯒꯦ ꯏꯍꯟ ꯍꯟꯅꯨꯈꯩ꯫ ꯃꯆꯥꯅ ꯁꯣꯜꯂꯤꯒꯨꯝꯅ ꯃꯄꯥꯁꯨ ꯃꯆꯥꯗ ꯃꯃꯤꯠꯇꯨꯅ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯆꯥꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯃꯄꯥ ꯑꯩꯅ ꯆꯪꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯅꯔꯤꯕ ꯑꯗꯨꯁꯨ ꯋꯥꯡꯃꯗꯒꯤꯅꯤ, ꯐꯝꯃꯤꯟꯅꯕ ꯀꯥꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯈꯩ ꯆꯤꯡꯈꯩꯗ ꯍꯥꯟꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯇꯟ ꯑꯣꯛꯄꯤꯔꯕꯣ? ꯅꯠꯇ꯭ꯔꯒ ꯍꯥꯄꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅꯒ ꯃꯔꯩ ꯏꯀꯣꯟ ꯀꯣꯟꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯃꯥꯁꯨ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯈꯔ ꯍꯥꯄꯛꯈꯣ, ꯅꯪꯒꯤ ꯇꯟꯁꯦ ꯆꯥꯔꯤꯕ ꯃꯈꯩ ꯍꯦꯛ ꯑꯣꯛꯇꯦ꯫ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯟ ꯍꯧꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯃꯥꯂꯪꯕ ꯃꯥꯗꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯝꯗꯅ ꯃꯄꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯈꯤꯕ ꯑꯁꯤꯗ ꯃꯊꯟꯇ ꯁꯥꯎꯅꯤꯡꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯩꯉꯣꯟꯗꯅ ꯍꯪꯗꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯣꯏꯅ ꯍꯪꯉꯗ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯐꯨꯛ ꯍꯧꯒꯠꯇꯅ ꯆꯠꯈꯤꯅꯤꯀꯣ꯫ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯍꯟꯅꯨ ꯍꯟꯊꯤ ꯌꯥꯝꯅ ꯄꯥꯝꯅꯩ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯍꯟꯅꯨꯕꯗꯒꯁꯨ ꯇꯥꯃꯣꯒꯥꯏꯅ ꯀꯧꯔꯗꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯖꯅ ꯐꯥꯗ꯭ꯔꯤꯕ ꯃꯥꯅ꯫ ꯃꯊꯟꯇ ꯁꯣꯟꯅ ꯑꯃꯨꯛꯁꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯅꯣꯛꯅꯤꯡꯂꯤꯕ ꯃꯥꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯃꯆꯥꯅ ꯃꯔꯝ ꯆꯥꯗꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯤꯃꯁꯨꯅꯦ ꯄꯨꯔꯥ ꯉꯥꯎꯔꯤ, ꯃꯊꯟꯇꯒ ꯅꯣꯛꯇꯅꯒ ꯇꯧꯏꯅꯦ꯫ ꯐꯖꯕꯤ ꯇꯟ 2-3 ꯄꯨꯊꯣꯔꯛꯇꯨꯅ ꯆꯤꯡꯈꯩꯅ ꯆꯥꯔꯤꯕ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯇꯥꯃꯣ, ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯅꯤ ꯑꯩꯒꯤꯗꯤ꯫ ꯐꯖꯕꯤ ꯆꯤꯡꯈꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠ 2 ꯑꯗꯨ ꯃꯥꯂꯪꯕꯗ ꯊꯣꯛ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯇꯥꯃꯣ, ꯅꯪꯒꯤꯗꯤ ꯀꯩꯀꯩ ꯍꯥꯄꯛꯈꯣꯒꯦ? ꯃꯥꯂꯪꯕꯗꯤ ꯃꯄꯥꯗꯅ ꯍꯥꯟꯅ ꯍꯪꯈꯤꯕ ꯑꯗꯨꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯦ ꯍꯥꯄꯛꯑꯅꯨ, ꯑꯩꯒꯤꯗꯤ ꯑꯣꯏ꯫ ꯑꯩꯒꯤ ꯁꯦꯜ ꯀꯌꯥ ꯇꯥꯔꯒꯦ? ꯂꯨꯄꯥ 10 ꯇꯥꯔꯤ꯫ ꯃꯥꯂꯪꯕ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯏ꯫ ꯂꯧꯊꯣꯔꯛꯂꯤꯕ ꯁꯦꯜ ꯑꯗꯨꯗꯒꯤ ꯂꯨꯄꯥ 10 ꯂꯧꯊꯣꯛꯇꯨꯅ ꯐꯖꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯦꯜꯁꯤꯗ ꯂꯩꯔꯦ꯫ ꯐꯖꯕꯤ ꯃꯥꯁꯨ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯥꯂꯪꯕꯁꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯤꯡꯈꯩ ꯃꯥꯗꯤ ꯃꯆꯥꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯋꯥꯏ ꯁꯪꯅ ꯇꯟ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯆꯥꯍꯧꯔꯤ꯫ ꯃꯥꯂꯪꯕꯗꯤ ꯇꯞꯅ ꯂꯥꯛꯄꯅ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇ ꯍꯟꯖꯤꯟꯕꯤꯔꯛꯏꯗꯅ ꯅꯄꯥꯅ ꯑꯃꯨꯛ ꯀꯥꯏꯗ ꯂꯩꯍꯧꯔꯦ? ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯌꯥꯗ꯭ꯔꯣ? ꯃꯥꯂꯪꯕ ꯈꯔꯒ ꯁꯥꯎꯅꯤꯡꯕꯒ ꯃꯄꯥꯒꯤ ꯋꯥꯒ ꯄꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯑꯩꯅ ꯁꯦꯟꯅꯕ
Mana lakningba matamda mai lakjani. Aingonda panghangda hangkanu. Aisibu aikhoi pabu senenaba misi mangaikre. Kaino ibungo nangna isau sauridubo kanaga mu khanarage. Kanaga khanadurige khanadi kanamta. Aduri karigino nangna sauraga changaisina. Sauningdana sauni. Imana jagat hangbiyo aide. Wado haiba loiba nangde. Imungda khonglei thuna changkirami. Rani masu matha sana le fauri. Machinda sumatanta murum sonduna ngangjarami. Nongadringaidagi thokraga. Isauga langba saradana. Ngasi aina sauningdana ne. Amuk ngangoni se tanaraga. Amuksu khonjal kalapna. Masi nupasibo hajuphawa hanjalakteba. Kadaida leiribano khangdeba masibo. Ngangna pukri leiriba adomda amuk laktuna pukri mapalda hauriba khamen asinba singdo amamamta heklami. Khamen asinba singsi loina phatli sabidrabanina. Aduna ngasidine alu khara hapjalaga mayan hekta thongage. Tanjaduda chingkhai su nokmi monda yamna nungaina thongal-dagi changlaklami. Rani chingkhaina thongal-da changlakpado ubada ping launa hek saugalaklami. Chingkhaidi wakhal nungairingai mahaki nupina mangonda mamit khana sauna yenglibado ubiba nate. Rani chingkhaina mabu udana chakhige tawbaduda khonjel kanna hauna. Nang ngasai kai chatluge? Ha, kaida lairuge ba? Chingkhai mahaki nupigi ayakpa khonjel aduda khangprek hek khangna. Khangini nangbo tapna hayu yadro. Tapna haibada yaroidabagini khonjel kana hairise. Nang kai chatluge? Chingkhaidi machanupa malangbana loina haidoklamnani khanglabana ipa pakhana hairai. Kem chatradi nanga sai kai lairuriba. Poiphamda tan charubani. Tan chabo ba ahing nongyai-dagi haugatuna chanabro. Ahingda haugalaga thoidudi isa sajel tawbunda. Aduga poiphamda tan chabo changubadagi yumda halakpa thengmani. Chumiko nangna hairiba wase. Sumdradi aina nangonda amu phagi tawkidro. Nangse laikai mina jajat yamna hainabadudane thajadribani. Laikaina kari hainariba aigi maramda. Laikaina haibabu nangse nupi koi. Nupiga una hawi. Nupi lumba chatli. Nupiga onsinaduna wari sanaba ui. Singaktani. Ranina hairakliba wado achumbasu yaubana pakhalap tawna isau langsinaduna khumlai. Laikai nina tawrisingse yengsandwega miwa ngangnaduiga. Masipumnamak aina sak phajaruba. Gyan taruba. Maram muubadagi thokpa ngaktani. Mahaki nupagi wahaiduda Ranidi makhwang metlaga saptra amaga loinana hairai. Kariya? Gyan tai. Maram mo ikain. He, adudi hainu. Nangbu nongmuda sumangda haujiliba napi singase pham khotana phoiba yaukrabaro. Nate. Napi phanbadi lairi ne. Chak thongnanaba sing khikta khaibiyo haiba phawbada yakpote. Masidabu masana masa gyan tai. Maram mo ikaina haiba ngamine. Kaino Rani nangdi saptradubo? Kari saptrano? Ai kiba amadum yauri. Kiradi nasana gyan tanane thabakto taw. Wayamna ngangnagumsi. Asuk yamna gyan tarisibu gyan taw mo haijilai. Onthokbanidako Rani nangse. Nasana nasa thagacharadine kachin koya hegyawi haibado chumkhreda. Yarise. Isaudu khitlangan yam taningdi. Taningoi nangdi. Achumbada hairabanina taningoi. Hoi, thajaningde. Phare adudi. Nasakto yeningde imungda changkhro. Nangoda yengbiyo haide ai yengbinaba mi yam lei. Asi haiduna prap changkhirami. Rani sutungda sauna lawhauri. Phare, yengbinaba leiriduda hek yenghaluro. Amuksu khonjel tapna. Phai. Hayengdagi mapanga amata thokhalu. Koi sensenagib. Asi haiduna Rani so khamen asinba heklibadu loisilami. Asumna nungthilgi matam oiraklami. Malangba iru maithaduna Lujaba loiraba matungda make kana semli. Malangbana tawrigumna chingkhaisu machadagi tadana make sembadu yauri. Rani di mapuroibaga machagagi ga mawong asida asumna hairai. Kaida mu chatoino? Malangbana satlauna khumlai. Ima, nachai se pakhangni kawraba. Aduna ne nupi lumugi. Nupa, nangdi kai chatoino? Isa se kita tekhatnaba hakjang sajel haipet tawrukige. Hakjang sajel tawbubu kaino sumang apakpasida koktaw. Kadaidagino dasidi. Isa thakhatpadi lairadana isaga loina sontharabani. Adudi nang chatoido aisu lake. Aisu isa se ison sontai handakti. Rani na lake hairakpaduda chingkhaini ipa pakhatna.
ꯌꯥꯔꯣꯏꯍꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯆꯠꯃꯤꯟꯅꯕ ꯍꯩꯅꯗꯦ ꯁꯤꯒꯨꯝꯕꯗ. ꯑꯩ ꯂꯥꯛꯀꯦ ꯌꯥꯗ꯭ꯔꯗꯤꯅꯦ ꯅꯪꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯌꯥꯝ ꯍꯩꯅꯗꯦꯀꯣ. ꯑꯩꯗꯤ ꯈꯪꯗꯦ. ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ. ꯃꯥꯂꯪꯕꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ. ꯄꯥꯕꯁꯦ ꯐꯖꯅ ꯁꯦꯟꯅꯧ. ꯍꯣꯏ, ꯊꯣꯛꯑꯣ. ꯃꯥꯂꯪꯕ ꯃꯥꯁꯨ ꯊꯣꯛꯑꯝꯗꯥꯏꯗ ꯃꯄꯥꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ. ꯆꯤꯡꯈꯩꯗꯤ ꯎꯄꯥꯏꯁꯨ ꯂꯩꯇ ꯃꯈꯣꯏꯗꯧ ꯑꯗꯨ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯥꯎꯅ. ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤꯅꯦ ꯑꯩ ꯆꯠꯂꯔꯣꯏ. ꯇꯨꯝꯃꯒ ꯍꯦꯛ ꯂꯩꯊꯣꯛꯀꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯐꯤꯡꯅ ꯆꯪꯈꯤꯔꯝꯃꯤ. ꯔꯥꯅꯤꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯒ ꯅꯣꯛꯃꯤ ꯁꯣꯜꯂꯝꯃꯤ. ꯇꯁ, ꯀꯝꯗꯧꯏ? ꯉꯁꯤꯗꯤ ꯑꯩꯅ ꯅꯝꯗꯅ ꯆꯠꯍꯟꯗ꯭ꯔꯦꯗꯅ. ꯁꯣꯝꯗ ꯆꯤꯡꯈꯩ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯝꯃꯤ. ꯃꯊꯟꯇꯁꯨ ꯁꯥꯎꯅ ꯁꯣꯜꯂꯛꯏ. ꯉꯥꯏꯍꯥꯛꯇꯪ ꯅꯨꯄꯤ ꯂꯣꯡꯕꯒꯤ ꯇꯧꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ. ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟ ꯊꯣꯛꯄ ꯀꯥꯏꯗꯤ ꯉꯝꯃꯣꯏ. ꯃꯥ ꯄꯨꯊꯣꯛꯑꯒ ꯊꯣꯛꯎꯕꯗ ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯈꯪꯈꯤꯗꯣꯏꯅꯤ. ꯎꯔꯗꯤ. ꯑꯗꯨꯅ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯖꯔꯛꯈꯤ. ꯆꯤꯡꯈꯩ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯂꯩꯉꯥꯎ ꯊꯦꯉꯥꯎ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯥꯈꯪ ꯐꯥꯔꯕꯁꯤ ꯐꯥꯎꯕꯗ ꯄꯥꯈꯪ ꯑꯗꯨꯃꯛ ꯃꯥꯜꯂꯝꯃꯤ. ꯃꯁꯥꯅꯒ ꯑꯉꯥꯡ ꯃꯥꯟꯕꯒ ꯀꯩꯒ. ꯆꯤꯡꯈꯩ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯔꯥꯅꯤꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯐꯨꯛ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯏꯗ. ꯆꯤꯡꯈꯩ ꯃꯃꯤꯠ ꯄꯩꯔꯞꯅ ꯔꯥꯅꯤꯗ ꯌꯦꯡꯗꯨꯅ. ꯅꯨꯄꯤ, ꯈꯠꯅꯕ ꯌꯥꯝ ꯍꯧꯖꯔꯛꯆꯅꯨꯀꯣ. ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯗꯝ ꯐꯨꯗꯔꯖꯔꯛꯆꯅꯤ. ꯍꯥꯏꯌꯣ. ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯈꯠꯅꯕꯒ ꯍꯧꯈ꯭ꯔꯕ꯭ꯔꯣ? ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯥꯏꯖꯕ ꯈꯛꯇꯅꯤ. ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯒꯦ? ꯍꯥꯏꯕꯤꯔꯛꯀꯅꯨ. ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯅꯤ. ꯀꯩꯅꯣ ꯍꯥꯏꯗꯣꯏꯗꯨꯕꯣ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯣ. ꯀꯔꯤꯒꯤ ꯊꯣꯛꯇꯣꯏꯕ? ꯊꯣꯛꯑꯣꯏ. ꯁꯤꯗ ꯁꯨꯝ ꯂꯩꯅꯤ. ꯅꯪꯅ ꯁꯤꯗ ꯂꯩꯔꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯊꯣꯛꯑꯒꯦ. ꯅꯪꯅ ꯊꯣꯛꯄ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯁꯨ ꯏꯟꯅꯅꯤ. ꯏꯟꯅꯅꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯏꯟꯅꯅꯤ. ꯑꯗꯨꯗꯤ ꯑꯩꯅꯦ ꯑꯃꯥꯡꯁꯪꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ. ꯑꯗꯨꯁꯨ ꯏꯟꯅꯅꯤꯡꯉꯗꯤ ꯂꯥꯛꯑꯣ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯔꯥꯅꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯈꯩꯁꯨ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯔꯥꯅꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ. ꯊꯧꯑꯣꯏꯒꯤꯒ ꯅꯝꯊꯤꯈ꯭ꯔꯕ ꯑꯃꯥꯡꯁꯪ ꯃꯅꯨꯡꯁꯤꯗ ꯆꯪꯈꯤꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯤꯡꯈꯩ. ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯃꯦꯟꯁꯤꯜꯂꯝꯃꯤ. ꯃꯦꯟꯁꯤꯟꯗꯨꯅ ꯋꯥꯁꯨ ꯉꯥꯡꯂꯤ. ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦ. ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ? ꯅꯝꯊꯤꯃꯟꯗꯅ ꯋꯥꯟꯊꯔꯒ ꯁꯤꯈꯤꯗꯣꯏꯒ ꯃꯥꯜꯂꯤ. ꯑꯁ, ꯃꯅꯝꯁꯦ ꯌꯥꯗ꯭ꯔꯦ. ꯉꯁꯥꯏ ꯌꯣꯡꯆꯥꯛ ꯆꯥꯔꯒ ꯃꯈꯣꯡ ꯍꯥꯝꯅꯔꯕꯅꯤꯅ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕ ꯐꯥꯎꯕ ꯉꯝꯗꯦ. ꯑꯃꯨꯛꯁꯨ ꯑꯍꯣꯕ ꯃꯔꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯝꯃꯤ. ꯔꯥꯅꯤꯁꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯏꯁꯨꯛ ꯁꯨꯛꯇꯨꯅ. ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯅꯦ. ꯐꯩ. ꯃꯥ ꯉꯁꯤꯗꯤꯅꯦ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯪꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯋꯥꯏ ꯇꯥꯈꯩ ꯅꯝꯊꯤꯈ꯭ꯔꯕ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯥꯂꯪꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯀꯥꯡꯕꯒ ꯂꯣꯏꯅꯅ ꯊꯣꯡꯈꯣꯡ ꯃꯌꯥꯗꯨꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯁꯥꯕꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯕꯨ ꯂꯛꯅꯔꯤ. ꯀꯥꯡꯕ ꯃꯥꯁꯨ ꯃꯥꯂꯪꯕꯗꯒꯤ ꯇꯥꯕ ꯅꯠꯇꯦ. ꯑꯅꯤꯗꯨ ꯄꯨꯟꯂꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯀꯥꯡꯕ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯍꯥ ꯍꯔꯥꯎꯗꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ. ꯃꯁꯛꯄꯨ ꯐꯖꯕ ꯑꯝꯇ ꯌꯥꯎꯗꯦ. ꯃꯁꯤꯗꯅꯦ ꯑꯩꯅ ꯃꯧ ꯑꯣꯏꯅ ꯄꯥꯝꯈꯠꯂꯛꯏꯁꯦ. ꯀꯥꯡꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯃꯧ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯗꯤ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯖꯔꯔꯣꯏ. ꯏꯕꯣ, ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯃꯧꯅ ꯍꯦꯟꯅ ꯐꯖꯔꯕꯅꯤ ꯂꯩꯁꯥꯕꯤꯗꯒꯤ. ꯅꯪꯁꯨ ꯈꯪꯉꯦꯗꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯕꯨ ꯑꯝꯇ ꯍꯦꯛ ꯐꯖꯗꯦ ꯍꯥꯏꯕ. ꯍꯥꯏꯒꯨꯝꯕꯗꯅ ꯐꯖꯗꯦꯀꯣ. ꯐꯤꯕꯝ ꯃꯨꯔꯇꯤꯗꯒꯤ ꯍꯧꯔꯦ. ꯂꯛꯅꯗꯣꯏꯒ ꯇꯜꯂꯕꯅꯤ ꯑꯩꯗꯤ. ꯀꯥꯡꯕ ꯍꯟꯗꯛꯇꯤ ꯃꯥꯂꯪꯕꯗ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯣꯏ ꯄꯥꯕꯗꯣ ꯆꯥ ꯕꯣꯔꯥ ꯄꯣꯐꯝ ꯐꯝꯕꯤ ꯐꯖꯕꯤꯗꯣ ꯀꯟꯅ ꯂꯨꯝꯃꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ? ꯑꯣ, ꯆꯨꯝꯃꯦ. ꯉꯁꯥꯏꯁꯨꯅꯦ ꯏꯄꯥ ꯏꯆꯥ ꯐꯥꯡꯖꯟꯅꯔꯤꯕꯅꯤ. ꯀꯥꯡꯕ ꯍꯟꯗꯛꯇꯤ ꯍꯧꯅ ꯅꯣꯛꯊꯣꯔꯛꯇꯨꯅ ꯐꯠꯖꯔꯤꯅꯤ ꯋꯥꯔꯤꯁꯦ. ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯑꯣ. ꯑꯩꯁꯨ ꯍꯦꯛꯇ ꯇꯟꯒ ꯆꯥꯒ ꯍꯥꯞꯍꯜꯂꯒ ꯆꯥꯊꯣꯛꯄꯅꯤ. ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯑꯩꯉꯣꯟꯗꯒꯤ ꯇꯥꯗꯦ. ꯃꯥꯁꯨ ꯍꯥꯞꯍꯜꯂꯤ. ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯐꯖꯕꯤꯅ ꯇꯟ ꯍꯥꯞꯄ ꯈꯣꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯪꯈꯤꯕꯩ ꯋꯥꯅꯤ. ꯑꯩꯉꯣꯟꯗꯒ ꯍꯪꯗꯕ ꯃꯈꯩ. ꯃꯈꯥ ꯍꯥꯏꯔꯛꯎꯅꯦ. ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ. ꯐꯖꯕꯤꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯣꯟꯁꯤꯟꯈꯤꯕꯗꯨꯗꯅꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ
ꯇꯟ ꯃꯈꯥ ꯇꯥꯅ ꯆꯥꯔꯝꯗ꯭ꯔꯦ ꯁꯦꯜ ꯄꯤꯊꯣꯛꯑꯝꯃꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩ ꯐꯖꯕꯤꯗꯨꯗꯤ ꯄꯥꯝꯗꯦ ꯃꯈꯣꯟ ꯃꯋꯥꯗꯨ ꯀꯦꯁꯤꯟꯅꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤꯗꯅ ꯐꯖꯕꯤꯅ ꯀꯦꯁꯟꯅꯔꯒ ꯅꯨꯄꯥ ꯁꯨꯝꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯏ ꯅꯨꯄꯥ ꯈꯨꯁꯨꯝꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯟꯅꯗꯦꯕꯣ ꯑꯗꯣ ꯏꯕꯣ ꯃꯁꯛꯇꯤ ꯄꯪꯊꯤ ꯊꯤꯕ ꯑꯣꯏꯗꯕꯅꯤꯍꯦ ꯑꯣꯏꯕꯨꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯕꯨ ꯃꯥꯏ ꯃꯁꯛꯇꯣ ꯁꯨꯝ ꯌꯦꯡꯉꯒ ꯍꯩꯅꯗꯕ ꯑꯃ ꯁꯨꯝ ꯌꯥꯎꯏ ꯑꯗꯣ ꯅꯪꯅ ꯀꯃꯥꯏꯅ ꯐꯖꯕꯤꯒꯤ ꯃꯔꯝꯗ ꯈꯪꯉꯝꯃꯤꯅꯣ ꯀꯥꯡꯕ ꯅꯣꯛꯐꯤ ꯇꯧꯔꯒ ꯅꯣꯏꯅ ꯂꯨꯝꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯂꯨꯝꯃꯝꯃꯕꯅꯤ ꯑꯗꯨꯗ ꯐꯖꯕꯤꯒꯤ ꯂꯦꯝꯖꯗꯕ ꯅꯨꯄꯥ ꯅꯍꯥ ꯈꯔꯒ ꯒꯦꯒꯥ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯇꯣꯛꯑꯕꯅꯤ ꯑꯦ ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯃꯁꯦ ꯐꯔꯣꯏꯗꯣꯔꯤꯕ ꯃꯤꯅꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩꯁꯨ ꯃꯇꯝ ꯃꯥꯡꯈꯩ ꯂꯨꯝꯃꯝꯃꯣꯏꯗꯕꯅꯤ ꯑꯩꯁꯨꯅꯦ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯅꯁꯛꯇꯣ ꯅꯨꯡꯁꯤꯔꯛꯇꯗꯅ ꯃꯥꯂꯪꯕ ꯁꯥꯎꯅꯤꯡꯅ ꯀꯥꯡꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯟꯅ ꯍꯠꯂꯝꯃꯤ ꯀꯥꯡꯕꯁꯨ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ ꯑꯦ ꯑꯉꯥꯎꯕ ꯅꯥꯏꯅꯤ ꯅꯪꯕꯣ ꯅꯥꯅꯕꯅꯤ ꯐꯨꯔꯤꯗꯣ ꯍꯥꯀꯠꯆꯕ ꯍꯣꯠꯄ ꯅꯠꯇꯤꯌꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯀꯥꯡꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯝꯃꯤ ꯀꯥꯡꯕ ꯃꯥꯁꯨ ꯃꯥꯂꯪꯕꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯀꯥꯏꯅ ꯊꯋꯥ ꯁꯥꯕꯤꯕ ꯅꯠꯇꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡ ꯉꯥꯟꯐꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯤꯡꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯇꯧꯅ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯔꯥꯅꯤꯅ ꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯅ ꯑꯁ ꯈꯪꯉꯤꯅꯤ ꯅꯪꯕꯣ ꯈꯔ ꯇꯞꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏ ꯆꯠꯇꯣꯔꯤꯒꯦ ꯃꯄꯥꯟ ꯊꯣꯛꯒꯦ ꯇꯧꯕꯅꯤ ꯃꯄꯥꯟ ꯊꯣꯛꯇꯣꯏ ꯑꯣꯏꯔꯒꯗꯤꯅꯦ ꯑꯩꯒ ꯄꯨꯟꯅ ꯊꯣꯛꯁꯤ ꯌꯥꯝ ꯍꯩꯅꯗꯦꯍꯦ ꯅꯪꯁꯨ ꯏꯕꯦꯝꯃ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯌꯥꯝ ꯈꯝꯕꯜꯂꯤꯅꯤ ꯀꯥꯏꯗꯅ ꯇꯧꯏꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯕꯨ ꯈꯔ ꯐꯔꯤ ꯍꯧꯖꯤꯛꯅꯅꯦ ꯄꯥꯈꯪ ꯀꯟꯅ ꯐꯥꯒꯠꯂꯛꯄꯁꯤꯗ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯌꯥꯔꯦ ꯅꯪꯉꯣꯟꯗ ꯄꯥꯈꯠꯄꯤꯌꯨ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯀꯨꯝꯊꯈꯤꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯥꯅꯤ ꯃꯥꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯤꯡꯈꯩꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯂꯤ ꯔꯥꯅꯤ ꯃꯥꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯃꯥꯡ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯑꯗꯨ ꯁꯠꯇꯨꯅ ꯂꯩꯔꯝꯂꯦ ꯔꯥꯅꯤ ꯍꯥꯊꯨ ꯃꯄꯥꯟ ꯊꯣꯔꯛꯇꯨꯅ ꯆꯤꯡꯈꯩꯕꯨ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯏ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯅꯨꯄꯥꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯕꯨ ꯊꯤꯔꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯔꯥꯅꯤꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯅꯥꯄꯤ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯅꯣꯛꯂꯝꯃꯤ ꯅꯣꯛꯅ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯛꯏ ꯊꯤꯌꯨ ꯊꯤꯔꯁꯨ ꯀꯩꯁꯨ ꯐꯪꯉꯔꯣꯏꯗꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯞꯊꯔꯞ ꯇꯧꯅ ꯔꯥꯅꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯊꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯆꯤꯡꯈꯩꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯍꯦꯛ ꯂꯥꯟꯕꯒ ꯋꯥꯏ ꯁꯪꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯆꯠꯅ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯑꯗꯨ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯆꯣꯠꯍꯜꯂꯒ ꯃꯁꯝꯗ ꯁꯠ ꯅꯥꯟꯗꯨꯅ ꯐꯖꯒꯗꯕ ꯃꯑꯣꯡꯗ ꯁꯦꯝꯂꯝꯃꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯅꯨꯄꯤꯈꯩ ꯑꯩꯉꯣꯟꯗ ꯂꯣꯏ ꯀꯦꯜꯂꯛꯑꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯝꯃꯤ ꯆꯠꯅ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯥꯛꯏ ꯀꯥꯏꯅ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯨꯛꯁꯨ ꯂꯥꯞꯇꯛꯅ ꯎꯔꯛꯏ ꯃꯃꯥꯏꯗ ꯐꯤꯅ ꯄꯨꯂꯞ ꯈꯨꯝꯖꯤꯟꯕ ꯏꯟ ꯁꯣꯜꯂꯤꯕ ꯅꯨꯄꯤꯗꯣ ꯆꯤꯡꯈꯩ ꯃꯥꯗꯤ ꯅꯨꯄꯤ ꯑꯃꯕꯨ ꯎꯔꯕꯗꯤ ꯃꯁꯛ ꯐꯖꯩ ꯐꯖꯗꯦ ꯀꯥꯏꯅ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯂꯛꯅꯗꯨꯒꯤ ꯍꯥꯟꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯤꯆꯤꯅ ꯐꯥꯎꯕ ꯆꯤꯡꯈꯩꯗ ꯌꯦꯡꯗꯦ ꯏꯟ ꯆꯤꯡꯐꯝ ꯊꯣꯛꯄ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯌꯥꯝꯅ ꯃꯣꯡ ꯍꯥꯗ ꯅꯨꯄꯤ ꯑꯗꯨ ꯁꯨꯝꯂꯒꯦ ꯃꯇꯥꯒꯨꯝꯅ ꯃꯥꯒꯤ ꯅꯣꯛꯃꯤ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯈꯔꯗꯪ ꯂꯩꯖꯈꯤꯒꯦ ꯆꯤꯡꯈꯩ ꯃꯥꯒꯤ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯃꯥꯏ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤ ꯑꯗꯨ ꯇꯟꯖꯥ ꯆꯥꯅ ꯍꯥꯡꯗꯣꯛꯂꯛꯏ ꯆꯤꯡꯈꯩ ꯃꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯝꯂꯝꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ ꯅꯨꯄꯤꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯆꯤꯡꯈꯩ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ ꯅꯨꯄꯤꯗꯨꯗꯒꯤ ꯃꯤꯠꯐꯝ ꯑꯗꯨ ꯍꯣꯡꯊꯣꯛꯄ ꯉꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯃꯗꯣꯝ ꯈꯟꯖꯔꯤ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯅꯍꯥꯛꯄꯨ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯎꯔꯒꯁꯨ ꯐꯖꯗꯦ ꯊꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯣꯏ ꯅꯨꯄꯤꯗꯨꯒꯤ ꯄꯤꯛꯇꯛ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯥꯏ ꯃꯆꯥ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯃꯤꯠ ꯅꯥꯇꯣꯟ ꯆꯤꯟꯕꯥꯟ ꯈꯨꯗꯤꯡꯃꯛ ꯌꯦꯡꯂꯨꯕꯗ
ꯃꯁꯤꯃꯗꯤ ꯊꯤ ꯍꯥꯏꯕ ꯖꯒꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯈꯤꯇꯪ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯁꯦ ꯐꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ, ꯑꯗꯨꯅ ꯌꯣꯟꯕꯒꯤꯗꯤ ꯀꯣꯟꯅꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯆꯤꯡꯈꯩ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ, ꯃꯆꯤꯟꯗꯁꯨ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ, ꯁꯛꯇ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯨ ꯐꯖꯩ꯫ ꯀꯩꯑꯕ? ꯆꯤꯡꯈꯩ ꯒ꯭ꯌꯥꯟ ꯑꯃꯨꯛ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ, ꯀꯩꯁꯨ ꯍꯥꯏꯗꯦ, ꯉꯥꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯂꯧꯒꯦ ꯍꯥꯏꯒꯦ ꯇꯧꯕ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯏꯔꯒꯦ, ꯉꯥꯏꯗ꯭ꯔꯁꯨ ꯑꯇꯣꯞꯄꯗꯒꯤ ꯑꯣꯏꯅ ꯂꯩꯔꯁꯨ ꯀꯥꯏꯗꯦ꯫ ꯑꯩꯗꯤ ꯅꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯈꯟꯈ꯭ꯔꯦ, ꯑꯗꯨꯅ ꯁꯤꯗ ꯐꯝꯃꯒ ꯉꯥꯏꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯖꯤꯛ ꯆꯠꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥꯅꯒ ꯅꯣꯛꯁꯜꯂꯛꯄ ꯑꯁꯤꯗ ꯃꯊꯃꯣꯏ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡꯗꯤ ꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒꯦ ꯃꯇꯥꯒꯨꯝꯅ ꯆꯤꯡꯈꯩ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯏꯟ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯁꯛ ꯁꯨꯝ ꯈꯪꯅꯁꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯇꯞꯅ ꯏꯪꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯏꯪꯕꯤꯁꯅꯥ ꯀꯧꯏ, ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯆꯤꯡꯈꯩ ꯀꯧꯏ꯫ ꯏꯪꯕꯤꯁꯅꯥ ꯋꯥꯈꯜꯗ, ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯔꯗꯤ ꯂꯤꯅ ꯎꯔꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯐꯖꯩꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯏꯪꯕꯤꯁꯅꯥꯕꯨ ꯌꯦꯡꯂꯤꯕ ꯆꯤꯡꯈꯩꯗꯤ ꯏꯪꯕꯤꯁꯅꯥꯅ ꯅꯣꯛꯂꯛꯄ ꯑꯁꯤꯗꯅ ꯍꯦꯟꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯪꯕꯤꯁꯅꯥꯁꯨ ꯉꯥ ꯐꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯆꯤꯡꯈꯩꯅ ꯉꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯈꯩꯒꯤꯅꯤ ꯍꯥꯏꯅ ꯉꯥ ꯈꯔ ꯆꯦꯔꯪꯗ ꯍꯥꯞꯂꯤꯕ ꯑꯗꯨ ꯆꯤꯡꯈꯩꯗ ꯄꯤꯔꯛꯏ꯫ ꯁꯤ ꯇꯥ ꯆꯤꯡꯈꯩ, ꯉꯥ ꯍꯥꯏꯕꯗꯣ꯫ ꯆꯤꯡꯈꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯤꯔꯛꯂꯤꯕ ꯉꯥ ꯑꯗꯨ ꯍꯥꯞꯄ ꯆꯦꯔꯪ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯉꯥꯒꯤ ꯃꯃꯜꯁꯤꯕꯨ ꯀꯌꯥꯅꯣ? 30 ꯈꯛꯇꯅꯤ꯫ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ꯫ ꯏꯪꯕꯤꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯪꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯁꯤꯗ ꯉꯥꯏꯔꯝꯃꯨ, ꯑꯩ ꯂꯥꯛꯀꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯏꯪꯕꯤꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯕꯤꯁꯅꯥ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯅ ꯍꯦꯛ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯒ ꯉꯁꯥꯏꯗꯒꯤ ꯃꯆꯤꯟꯗ ꯈꯨ ꯈꯨ ꯀꯥꯝꯕ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕ ꯔꯥꯅꯤꯗꯤ ꯆꯤꯡꯈꯩꯅ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯟꯖꯤꯟꯕꯤꯔꯛꯑꯦꯗꯅ ꯍꯧꯖꯤꯛꯇ? ꯉꯁꯥꯏ ꯀꯩꯀꯥꯏꯗ ꯄꯜꯂꯒ ꯀꯅꯥꯒ ꯅꯨꯄꯤꯒ ꯎꯅꯗꯨꯅ ꯂꯩꯔꯨꯔꯒꯦ? ꯍꯧꯖꯤꯛ ꯈꯛꯇꯗ ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯆꯤꯡꯈꯩꯗꯤ ꯔꯥꯅꯤꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯏꯈꯪ ꯍꯦꯛ ꯈꯪꯅ ꯃꯅꯤꯡ ꯈꯪꯍꯟꯍꯟꯗꯨꯅ, ꯀꯩꯅꯣ ꯅꯨꯄꯤ, ꯀꯤꯅꯤ ꯅꯪꯕꯣ, ꯆꯪꯁꯤꯜꯂꯛꯀꯅꯨ꯫ ꯔꯥꯅꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ, ꯅꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯐꯥꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯅꯆꯥ ꯄꯥꯈꯪꯁꯤ ꯐꯥꯎꯕꯗ ꯅꯪꯗꯧꯅ ꯇꯧꯗꯤꯌꯦ, ꯑꯗꯨꯒ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯈꯤꯠ ꯍꯦꯜꯂꯤ꯫ ꯅꯪ ꯁꯨꯕ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯍꯛꯆꯤꯠ ꯂꯥꯡꯉꯨꯕꯅꯤ꯫ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯗꯣꯏꯅꯣ? ꯌꯥꯔꯦ ꯈꯪꯉꯦ ꯅꯨꯄꯥ꯫ ꯑꯃꯨꯛꯁꯨ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯔꯪ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯅꯈꯨꯠꯇ ꯄꯥꯏꯗꯨꯅ ꯀꯩꯅꯣ? ꯆꯤꯡꯈꯩꯁꯨ ꯃꯁꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦꯔꯪ ꯑꯗꯨꯗ ꯌꯦꯡꯊꯗꯨꯅ ꯈꯨꯝꯂꯛꯏ, ꯉꯥ ꯈꯔ ꯂꯩꯔꯛꯄꯅꯤ, ꯉꯁꯤꯗꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯦꯅ꯫ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ, ꯃꯤꯅ ꯄꯤꯔꯛꯄꯒꯗꯤ ꯅꯠꯇꯦꯀꯣ? ꯀꯅꯥ ꯃꯤꯅ ꯄꯤꯔꯛꯇꯣꯔꯤꯒꯦ? ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨꯁꯤ, ꯂꯨꯄꯥ 30ꯒꯤ ꯂꯩꯔꯛꯏꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯊꯣꯛ ꯍꯦꯛꯇ ꯉꯥ ꯑꯗꯣ ꯍꯥꯞꯄ ꯆꯦꯔꯪꯗꯣ ꯔꯥꯅꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯔꯥꯅꯤꯗꯨ ꯆꯦꯔꯪꯗꯨ ꯂꯧꯗꯨꯅ ꯉꯥꯁꯤꯡꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯐꯅꯗꯨꯝ ꯌꯥꯝꯃꯤꯅꯦ ꯉꯥꯁꯤꯡꯁꯦ꯫ ꯌꯥꯝꯕꯅꯦ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯨꯔꯣ, ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯄꯣꯠꯐꯝꯗꯒꯤ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯕꯣ? ꯆꯥꯔꯛꯇꯕꯗꯨꯅꯕꯨꯅꯦ ꯑꯩꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯁꯤ, ꯆꯥꯔꯛꯑꯗꯤ ꯍꯥꯏꯔꯝꯃꯔꯣꯏ꯫ ꯑꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯪꯉꯤꯕꯁꯤꯅꯤ꯫ ꯅꯨꯄꯤꯅ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯍꯨꯔꯥꯟꯕ ꯁꯥꯈꯩ ꯆꯦꯟꯊꯣꯛꯈ꯭ꯔꯒ? ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯠꯇꯦ, ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯆꯤꯡꯈꯩꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯪꯈꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯔꯥꯅꯤ ꯃꯥꯗꯤ ꯉꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯆꯠꯇꯕ ꯃꯈꯩ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯃꯛ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯆꯤꯡꯈꯩ ꯃꯥꯁꯨ ꯀꯞꯇꯦꯗ ꯈꯥꯛꯂꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯅꯨꯄꯤ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯣꯛꯎꯒꯦꯕ, ꯍꯛꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ꯫ ꯊꯣꯛꯎ ꯀꯩꯅꯣ, ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯊꯣꯛꯀꯅꯨ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯅꯪ ꯂꯩꯔꯝꯃꯨꯀꯣ꯫ ꯂꯩꯔꯝꯕ ꯀꯥꯏꯗꯤ ꯉꯝꯃꯔꯣꯏ, ꯑꯩꯁꯨꯅꯦ ꯍꯪꯆꯤꯠ ꯂꯥꯡꯅꯤꯡꯉꯤ, ꯂꯥꯛꯑꯣ ꯀꯥꯟꯅꯗꯤ ꯊꯣꯛꯑꯁꯤ꯫ ꯆꯤꯡꯈꯩ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯑꯩ ꯍꯛꯆꯤꯠ ꯑꯝꯇ ꯂꯥꯡꯖꯔꯔꯣꯏ, ꯂꯥꯡꯅꯤꯡꯕ ꯅꯪ ꯑꯣꯏꯅ ꯂꯥꯡꯉꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯦꯟꯖꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯝꯃꯤ꯫ ꯗꯁ, ꯀꯝꯗꯧꯏ? ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯉꯝꯃꯤꯗꯅ? ꯁꯣꯟꯅ ꯁꯣꯟꯅ ꯃꯣꯃꯣꯟ ꯁꯨꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯥꯂꯪꯕꯒ ꯀꯥꯡꯕꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯝꯍꯥꯡ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯂꯪꯅ ꯆꯠꯅ ꯆꯠꯅ, ꯏꯇꯥꯎ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕ, ꯑꯩꯈꯣꯏꯗꯒ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯖꯥꯠꯅꯣ? ꯀꯥꯡꯕꯁꯨ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯉꯛꯇꯨꯅ, ꯑꯩꯈꯣꯏꯗ ꯌꯦꯡꯕ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯀꯣ, ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯊꯟꯇ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ मुरुम मुरुम ꯁꯣꯜꯂꯝꯃꯤ꯫ ꯑꯩꯅ ꯃꯥꯟꯗꯦ ꯈꯜꯂꯦꯕ, ꯃꯗꯨ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇꯦꯕ, ꯃꯥꯅ ꯉꯁꯥꯏꯗꯤ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯒ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯒ ꯃꯥꯂꯪꯕꯅ ꯌꯦꯡꯂꯛꯄꯒ ꯑꯅꯤꯗꯨ ꯍꯦꯛ ꯃꯤꯆꯥꯟꯅꯩ꯫ ꯃꯥꯂꯪꯕ ꯃꯥꯗꯤ ꯅꯨꯄꯤꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ ꯌꯦꯡꯂꯝꯃꯤ, ꯌꯦꯡꯅ ꯌꯦꯡꯅ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯝꯃꯤ, ꯀꯔꯤ ꯈꯨꯐꯖꯅꯣ ꯁꯤꯗꯤ? ꯅꯨꯄꯤ ꯃꯥꯁꯨ ꯃꯥꯂꯪꯕꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯥꯂꯪꯕ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯀꯥꯏꯔꯞ ꯇꯧꯔꯛꯏ꯫ ꯀꯥꯡꯕꯁꯨ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯪꯕ ꯀꯥꯡꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯀꯥꯡꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ, ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯥꯡꯕ ꯃꯃꯤꯠ ꯄꯩꯔꯞꯅ ꯃꯥꯂꯪꯕꯗ ꯌꯦꯡꯉꯛꯇꯨꯅ, ꯑꯩꯅ ꯉꯥꯎꯕ ꯅꯨꯄꯤ ꯈꯟ ꯈꯟꯗꯅ ꯅꯪꯁꯨ ꯉꯥꯎꯕ ꯌꯥꯎꯔꯛꯑꯦꯅꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯤ ꯀꯥꯏꯅ ꯀꯩꯝꯇ ꯈꯟꯖꯤꯜꯂꯨꯕ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯛꯇꯨꯅ, ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯅꯨꯄꯤꯗꯨꯗ ꯁꯠ ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯀꯥꯡꯕ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯈꯥꯏꯕ ꯍꯩꯕꯒ ꯁꯠ ꯍꯦꯛꯇ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ, ꯏꯆꯟꯕꯨ ꯀꯅꯥ ꯉꯥꯏꯔꯝꯃꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯁꯨꯝ ꯈꯪꯅꯁꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯤ, ꯃꯤꯡꯕꯨꯗꯤ ꯏꯪꯕꯤꯁꯅꯥ ꯀꯧꯏ, ꯈꯪꯅꯁꯤ ꯌꯥꯏꯌꯦ꯫ ꯑꯣ, ꯃꯤꯡꯁꯨ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯜꯗꯤ꯫ ꯏꯪꯕꯤꯁꯅꯥ ꯀꯥꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯃꯤ꯫ ꯀꯥꯡꯕꯁꯨ ꯍꯟꯗꯦ ꯍꯦꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥꯍꯪ ꯍꯪꯂꯛꯏ, ꯏꯆꯜꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯥꯜꯂꯤꯗ? ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯕꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨꯗꯅ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯍꯥꯏꯕꯗꯣ ꯃꯁꯤꯗꯗꯤ꯫ ꯅꯨꯄꯤꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯏꯪꯕꯤꯁꯅꯥꯒ ꯀꯥꯡꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯕ ꯃꯥꯂꯪꯕꯗꯤ ꯃꯤꯍꯨꯟꯒ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯕꯅꯤ꯫ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯒ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯈꯔꯗꯤ ꯅꯦ ꯇꯥꯔꯝꯃꯤ꯫ ꯏꯪꯕꯤꯁꯅꯥ ꯃꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗꯨ ꯇꯜꯂ ꯃꯥꯜꯂꯦ, ꯏꯇꯞ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ, ꯑꯗꯨꯗꯤ ꯏꯕꯨꯡꯁꯤꯡ, ꯅꯆꯜ ꯑꯃꯨꯛ ꯍꯜꯂꯒꯦ, ꯑꯩꯅ ꯉꯥꯏꯔꯤꯕ ꯃꯤꯗꯣ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯍꯜꯂꯣ꯫ ꯏꯪꯕꯤꯁꯅꯥ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯪꯕꯤꯁꯅꯥ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯥꯂꯪꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩ ꯑꯇꯩ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨ ꯈꯛꯇ ꯄꯥꯝꯃꯤ꯫ ꯁꯦꯡꯉꯕꯣ? ꯁꯦꯡꯉꯤ, ꯑꯩ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯒꯁꯦ ꯇꯅꯤꯛ ꯇꯅꯤꯛ ꯂꯥꯎꯏ꯫ ꯑꯁ ꯂꯣꯏꯔꯦꯍꯦ, ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯀꯥꯏ ꯀꯥꯏꯗꯩꯅꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ꯫ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ, ꯑꯩ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯇꯧꯔꯛꯈꯤꯅꯤ ꯇꯧꯔꯛꯈꯤꯅꯤ, ꯅꯪ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ꯫ ꯃꯥꯂꯪꯕ ꯃꯉꯛꯇꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ, ꯀꯥꯏ ꯂꯩꯈ꯭ꯔꯦ? ꯇꯥꯟꯅꯧꯁꯤꯔꯥ? ꯀꯥꯡꯕ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯗꯨꯅ, ꯑꯣ ꯃꯤ ꯑꯥ ꯌꯧꯈ꯭ꯔꯦ, ꯇꯥꯟꯅꯕ ꯐꯪꯉꯔꯣꯏꯌꯦ, ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯊꯦꯡꯉꯤ꯫ ꯍꯣꯏꯍꯦ, ꯅꯪꯅꯤ ꯅꯪꯃꯁꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯄꯥꯡꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯃꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯤꯍꯦ꯫ ꯄꯥꯝꯕꯈꯛꯂꯣ, ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯗ꯭ꯔꯣ? ꯌꯥꯎꯔꯤꯕꯅꯤ, ꯅꯍꯥꯟꯈꯩ ꯅꯨꯄꯤꯈꯩꯒ ꯉꯁꯤ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯒ ꯃꯥꯟꯅꯗꯦ꯫ ꯍꯣꯏꯗ, ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯨꯕꯨꯗꯤ, ꯑꯩꯁꯨ ꯉꯥꯎꯔꯤꯕꯅꯤ ꯑꯍꯥꯟꯕ ꯎꯕꯗ꯫ ꯑꯦꯍꯦ, ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯅꯪꯅ ꯉꯥꯎꯁꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯑꯩꯒꯤ ꯄꯇꯥ ꯇꯥꯈ꯭ꯔꯕꯅꯤ꯫ ꯈꯪꯉꯤꯍꯦ ꯑꯩꯁꯨ, ꯐꯖꯕꯗꯨꯗ ꯁꯨꯝ ꯉꯥꯎꯋꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫
ꯉꯥꯎꯐꯥꯎ ꯉꯥꯎꯕꯤꯔꯛꯀꯅꯣ ꯍꯥꯏꯖꯔꯤꯕ. ꯉꯥꯎꯕ ꯐꯥꯎ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯊꯣꯛ ꯍꯦꯛꯇ ꯅꯨꯡꯁꯤ ꯍꯥꯏꯖꯅꯤꯀꯣ. ꯌꯥꯔꯦ ꯌꯥꯔꯦ, ꯅꯪꯒꯤ ꯉꯥꯎꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯎꯖꯧ, ꯃꯗꯨꯗꯒꯤ ꯀꯥ ꯍꯦꯟꯖꯤꯜꯂꯛꯑꯅꯨ. ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ. ꯃꯥꯂꯪꯕ ꯀꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ, ꯅꯪꯁꯨ ꯐꯖꯅ ꯍꯜꯂꯨ. ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯅꯣꯏꯗ ꯂꯥꯛꯀꯦ, ꯑꯗꯨꯒ ꯏꯪꯕꯤ ꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯨꯁꯤ. ꯍꯣꯏ ꯍꯣꯏ. ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯃꯍꯥꯛꯅ ꯆꯪꯉꯛꯄꯗ ꯃꯃꯥꯒ ꯃꯄꯥꯒ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯕꯗꯣ ꯑꯃꯨꯛ ꯇꯥꯔꯛꯏ. ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯧꯔꯦ, ꯄꯦꯟꯖꯩ ꯂꯥꯏ ꯑꯣꯏꯕ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯥꯅꯤꯒ ꯆꯤꯡꯈꯩꯒꯗꯣ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅꯔꯤ. ꯅꯪꯅ ꯅꯨꯡꯊꯤꯜꯁꯨ ꯌꯨꯝꯗꯒꯤ ꯊꯣꯛꯍꯟꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯕꯒ ꯃꯥꯟꯅꯩ. ꯀꯩꯗ ꯃꯥꯟꯅꯔꯒꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ. ꯃꯥꯟꯅꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯍꯦꯛꯇ ꯏꯅꯩꯗꯣ? ꯈꯣꯡ ꯍꯥꯝꯕ ꯆꯠꯄ ꯐꯥꯎꯕ ꯍꯦꯛꯇ ꯏꯅꯩ. ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯏꯅꯖꯕ, ꯅꯪꯉꯣꯟꯗ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯆꯠꯀꯅꯨ ꯀꯥꯏꯗꯤ ꯍꯥꯏꯖꯈꯤꯗꯦ. ꯅꯪꯅ ꯁꯨꯝ ꯏꯅꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯇꯜꯂꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯒꯤꯁꯦ. ꯔꯥꯅꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯈꯨꯝꯕ ꯉꯝꯃꯝꯃꯔꯣꯏꯅꯦ. ꯀꯥꯟꯅꯗꯦ ꯅꯨꯄꯥ, ꯅꯪꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯗꯨꯅ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯥꯅꯁꯤ. ꯅꯆꯥ ꯅꯨꯄꯥꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ, ꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯁꯨ. ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯀꯩꯗꯧꯔꯒꯦ. ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯏ. ꯅꯪꯅ ꯋꯥ ꯉꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯅꯤ ꯈꯟꯕꯗꯅꯦ ꯌꯨꯝꯗ ꯂꯩꯒꯗꯕꯒ ꯇꯜꯂꯕꯅꯤ. ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯌꯨꯝꯁꯦ ꯀꯥꯡ ꯈꯣꯡ ꯆꯥꯏꯗꯅꯕꯅꯤ. ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯑꯩ ꯇꯥꯕ ꯋꯥꯔꯦ. ꯃꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ. ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯅ ꯉꯥꯡꯕ ꯄꯨꯝꯕ ꯊꯧꯁꯥꯗꯕ ꯑꯗꯨꯗ ꯉꯥꯡꯕ ꯇꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯆꯤꯡꯈꯩ ꯃꯥꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯍꯧꯏ. ꯅꯝꯗꯅ ꯍꯦꯛꯇ ꯏꯪꯕꯤ ꯁꯅꯥ ꯎꯅꯕ ꯐꯪꯍꯟꯗꯦꯀꯣ. ꯁꯣꯟꯅ ꯁꯣꯟꯅ ꯃꯁꯥꯗꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯥꯂꯪꯕ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯀꯥꯡꯕꯨꯕꯨ ꯍꯧꯗꯨꯅ ꯉꯔꯥꯡ ꯏꯪꯕꯤ ꯁꯅꯥꯒ ꯎꯅꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯂꯝꯃꯤ. ꯏꯪꯕꯤ ꯁꯅꯥ ꯃꯥꯁꯨ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯂꯪꯕ ꯏꯪꯕꯤ ꯁꯅꯥꯅ ꯏꯟ ꯆꯤꯡꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯪꯕꯤ? ꯏꯪꯕꯤ ꯁꯅꯥ ꯃꯥꯂꯪꯕꯗ ꯍꯥꯏꯔꯞ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤꯗꯨꯅ ꯈꯨꯝꯂꯛꯏ. ꯈꯔ ꯑꯗꯨꯝ ꯐꯥꯔꯤ. ꯅꯪꯅ ꯐꯥꯕ ꯉꯥꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ. ꯑꯩ ꯈꯤꯇ ꯂꯩꯖꯈꯤꯒꯦ. ꯂꯩꯌꯣ. ꯑꯗꯣ ꯏꯪꯕꯤ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ. ꯀꯩꯅꯣ ꯍꯪꯉꯣ. ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤꯀꯣ. ꯂꯩꯇꯦꯗ, ꯀꯥꯏꯗꯒꯤ ꯈꯪꯅꯕꯅꯣ? ꯅꯁꯛ ꯌꯥꯝ ꯐꯖꯔꯒ ꯂꯩꯇꯕ. ꯑꯩꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯈꯪꯅꯅꯤꯡꯗꯣꯏꯅꯣ? ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯥꯂꯪꯕ ꯃꯥꯁꯨ ꯏꯪꯕꯤ ꯁꯅꯥꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ. ꯅꯪꯅ ꯈꯪꯅꯕ ꯂꯩꯔꯝꯗꯕꯁꯦ ꯌꯥꯝ ꯐꯔꯦ. ꯏꯪꯕꯤ ꯁꯅꯥ ꯉꯛꯅ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯏ. ꯃꯥꯂꯪꯕꯁꯨ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ, ꯅꯨꯡꯁꯤꯕ ꯍꯦꯟꯀꯠꯀꯦ ꯇꯧꯏ. ꯏꯪꯕꯤ ꯁꯅꯥ ꯏꯀꯥꯏꯅ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤꯔꯝꯃꯤ. ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ. ꯏꯪꯕꯤ, ꯑꯁꯦꯡꯕ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ. ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯁꯦ, ꯅꯪꯒꯤꯁꯨ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ. ꯏꯪꯕꯤ ꯁꯅꯥꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯏꯇꯞ ꯇꯞꯈꯩ ꯈꯨꯝꯂꯛꯏ. ꯅꯪꯒꯤ ꯃꯤꯡ ꯐꯥꯎꯕ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ? ꯅꯪ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯗꯤ ꯈꯪꯗ꯭ꯔꯤ. ꯃꯤꯡꯒꯤ ꯋꯥꯕꯨ ꯀꯩꯅꯣ, ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯔꯒꯦ. ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯪꯕ. ꯑꯩ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯅꯔꯀꯥꯟꯗ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ. ꯏꯪꯕꯤ ꯁꯅꯥ ꯍꯟꯗꯛꯀꯤ ꯃꯥꯂꯪꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯋꯥꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯉꯥꯁꯦ ꯂꯩꯗꯣꯏ ꯑꯣꯏꯔꯗꯤ ꯄꯤꯔꯛꯑꯒꯦ. ꯄꯤꯔꯛꯑꯣ. ꯏꯪꯕꯤ ꯁꯅꯥ ꯃꯍꯥꯛꯀꯤ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯥꯂꯪꯕꯗ ꯄꯤꯔꯛꯏ. ꯁꯤ ꯂꯧꯕꯤꯔꯣ. ꯁꯦꯜꯗꯤ ꯀꯌꯥꯅꯣ? 30 ꯈꯛꯇꯅꯤ. ꯃꯥꯂꯪꯕ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ. ꯏꯪꯕꯤ ꯁꯅꯥꯁꯨ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯝꯃꯤ. ꯃꯥꯂꯪꯕ ꯏꯪꯕꯤ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ. ꯍꯣꯔꯦꯟꯁꯨ ꯂꯩꯔꯝꯃꯨ, ꯑꯩ ꯂꯥꯛꯀꯦ. ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕ ꯏꯪꯕꯤ ꯁꯅꯥꯗ ꯅꯣꯛꯁꯤꯜꯂꯝꯂꯗꯨꯅ ꯀꯥꯡꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯅꯤꯁꯤ ꯆꯠꯈ꯭ꯔꯕꯗ ꯏꯪꯕꯤ ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯏꯪꯕꯤ ꯁꯅꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯪꯕꯤ, ꯍꯜꯂꯗꯣꯏꯔꯣ? ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ? ꯏꯪꯕꯤ ꯁꯅꯥ ꯃꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯏ. ꯆꯤꯡꯈꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ
ngasisu nga khita leijage yagadro ta chingkhai ngasidi nga pak phadi aduna yolarege o kaisu kaidida adu nangbu halage hairo halage tawbani hanjingaida wamta hayogi nang yaba natro yayi hayo adubura nangi khangna janaba mige leibro leite harakpaduda chingkhaidu nokfetka tawi leitadi aiga khangnarase yaba natro ai nangbu yamna nushirure imbi sana masu chingkhaigi wahaiduda ikaina chingkhaida nokmi tawramlaga hoimai haida chatkirami chingkhai masu imbi sana na chatkibadu yengduna leihori aidi yare haina lauriko imbi sana su chingkhaina lauribadu tana hanna phau yengamdana chatkirami chingkhai su wakhal yamna nungaina mayumda halaklami chingkhaina mayumda hanjilakpada rani su halaklamdre chingkhai ngasai rani na higyumdudagi thokibaga mahaksu imbi sanabu unaba lakibani asumna mapa macha anidu imbi sanagi wakhalda nungaina maithong maka lamna leirami matam masu sum haujin khibaga thabum amagi mayade haujin khirami chingkhai imbi sanada sel khara puthok tuna pirami imbi se sel se paisalo ta chingkhai ai sel se paiba ngamoi kaigi ngamoi doinu ta chingkhai ne aingonda sel pirak libase phanadi yami aduna aisu ikairi ta chingkhai degi lobo toiman baduda imbi sanagi wahaido taraga chingkhai sanokladuna si phawbada watmalabani aina nangi damakta tawgi khaliba mayam siga hairurabadi aduna se sel lawsilo hojikti nangi damakta ai leirabani nangi awatpa amata lehelroidabani imbi sana so hojiktada chingkhaina makhut tingthoktuna pirakliba seldo tapna lawsilai adudi ta chingkhai ayamu yumda halage imado masangam hodabanina hoi halo imbi sana masu chingkhai tana mayumda halage haijilamduna malangbaga koinaba hek haurakpadagi unaba mafam aduda amuk malangbabu unaba laklami imbi sana na lakpada malangbadi achawba khongnang makhong adugi mayada leptuna leirambadagi imbi sana na mahaki manakta lakliba adu ubada harauzaba phawrami machindasu tapna sonjare imbi sana se phadi phajaba sani asuk yamna phajaba nupi se aigi nupi oidoini ko sonna nokmi su tawrami imbi sana su maithong imak maksinna malangbagi manakta changsilaktuna inung nungaitaba khonjelda ta malangba lakpa kayam kuirage aido lakpa pharak tadana leirini imasu masangamdabaga khara kuire aigidi nangna lakpiri sina ipenda penjari malangbagi wahaido tabada ingbi sana su nokfet tamak tawrami malangba ingbi sanagi nahan khai manadaba ngasigi mataw aduda ingbi kadawrage nangbo nasaduba ipaba khaliduba kaisu tawde aingonda walotki khanganu hojikti nangse aigi nupini ingbi sana handakti yam nungaitana tamalangba imana masangam laktabasida imungi sel thungi phibam yamna phalaktre baba dudang leisaramlabadi khara sufagadabani malangbasu ingbi sanagi wahaido tabada mahaksu asuki matik nungaitaba phawrami phare ta malangba aiso mohallage malangba ingbi sanada nungaitana yengladuna sel khara furi khawdagi lawthoktuna ingbi sanada pirami seingbi yamdre lawsilo tamalangba kaino toiduba ai lawba ngamoi haima lawsilune aina nangidamakta pibani ai tale lawba ngamoi aina pibasida lawningdriro aduinati adudi karige tamalangbana aingonda sel piraise phanadi yami ainadi nongmata tamalangbada kaisu pikhiba leite aduna ayam ikai aingonde ikari dubu nangna aisibu mitopni haina khanbagi natro aduinati adudi karige sum yarisi luksilo ibani sum mari tawnarabadi nang su thengkhrani yumda hanba ingbi sana su lawningda seladu lawsilami aduga malangbada chatlage hairamduna chatkhirami malangba masu ingbi sana na chatkrabada mahaksu mayumda halaklami somdasu chingkhai phamungda longna hiptuna wakhal mawon khalami aina tawrisibu chumni prane aise ngawdorabani ingbi nangi wakhal amuksu machinna thokna asuk nungsirasibu atombi oirasu oihangi kaidawjaruni
ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯀꯅꯥ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅꯣ ꯆꯤꯡꯈꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯍꯥ ꯑꯩꯕꯨ ꯑꯗꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕ ꯃꯥꯟꯕ ꯑꯩꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯕꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯀꯣ ꯅꯅꯥꯗꯣ ꯌꯥꯝ ꯁꯤꯡꯉꯛꯀꯅꯨ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯈꯤꯕ ꯃꯥꯜꯂꯤꯗ ꯀꯩꯝꯇ ꯍꯥꯏꯗꯦꯀꯣ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯆꯨꯝꯅ ꯆꯨꯝꯅ ꯍꯦꯛ ꯂꯥꯜꯂꯦꯗꯣ ꯔꯥꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯄꯤ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯊꯣꯡꯉꯅꯤ ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯂꯥꯝꯃꯕꯣ ꯅꯨꯃꯤꯠ ꯐꯥꯎ ꯇꯥꯗ꯭ꯔꯤ ꯂꯥꯝꯃꯤ ꯈꯔ ꯉꯟꯅ ꯆꯥꯁꯤ ꯑꯗꯨꯗꯤ ꯊꯣꯡꯉꯒꯦ ꯊꯣꯡꯗꯣꯛꯎꯔꯣ ꯍꯣꯏ ꯅꯪꯁꯨ ꯌꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯅꯨꯀꯣ ꯊꯣꯏ ꯆꯥꯛꯁꯨ ꯑꯁꯨꯛ ꯀꯟꯅ ꯂꯥꯝꯃꯀꯥꯟꯁꯤꯗ ꯀꯥꯏꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯅꯣ ꯐꯩ ꯊꯣꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯣꯡꯉꯨꯔꯦꯅꯦ ꯅꯪꯕꯣ ꯋꯥ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯃꯍꯨꯠꯄꯨꯗꯤ ꯊꯣꯡꯒꯦꯍꯦ ꯅꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯔꯥꯅꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯆꯤꯡꯈꯩꯗꯤ ꯋꯥꯏ ꯁꯪꯂꯦ ꯃꯇꯥꯒꯨꯝꯅ ꯁꯣꯔꯒꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯇꯣꯔꯛꯂꯝꯃꯤ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯕ ꯅꯣꯡꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯍꯧ ꯑꯉꯟꯕꯗꯒꯤ ꯁꯝꯆꯦꯠ ꯃꯤꯡꯁꯦꯜ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯂꯪꯕ ꯃꯄꯥꯅ ꯃꯁꯝ ꯃꯅꯥꯒꯗꯨ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯥꯠꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯌꯥꯔꯦꯀꯣ ꯈꯔ ꯄꯥꯈꯪ ꯁꯥꯔꯗꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯅꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯉꯥꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯄꯥꯕꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯄꯨꯝꯕ ꯅꯆꯥ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯀꯔꯤ ꯈꯪꯉꯤꯕ ꯅꯪꯅ ꯈꯪꯉꯤꯀꯣ ꯈꯪꯉꯤ ꯄꯥꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯎꯅꯩ ꯍꯥꯏꯕꯗꯣ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯆꯤꯡꯈꯩ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯅ ꯀꯅꯥ ꯍꯥꯏꯔꯤꯕ ꯑꯗꯨ ꯋꯥꯗꯨꯗꯤ ꯑꯎꯕ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯨꯅ ꯄꯥꯕ ꯂꯩꯀꯥꯏ ꯋꯥꯋꯥ ꯂꯥꯎꯅꯔꯛꯇ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯕꯅ ꯐꯅꯤ ꯂꯩꯀꯥꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯏꯄꯥ ꯊꯣꯛꯏꯀꯣ ꯃꯇꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯃꯥꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯨꯔꯨꯝ ꯁꯣꯜꯍꯧꯔꯤ ꯈꯔꯗ ꯉꯥꯏ ꯆꯩꯁꯨ ꯄꯥꯏꯒꯗꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯁꯛꯇꯥꯁꯤꯒ ꯑꯃꯨꯛꯁꯨ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯃꯆꯤꯟꯗ ꯈꯪꯉꯥꯏ ꯈꯟꯖꯤꯟꯗ ꯍꯥꯏꯔꯛꯏ ꯍꯩꯁ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯦꯡꯉꯨꯒꯦ ꯄꯥꯕꯒꯤ ꯇꯨꯃꯤꯟꯅ ꯏꯟꯅꯔꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯂꯪꯕ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯪꯕꯤꯁꯅꯥꯒ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯉꯁꯤꯗꯤ ꯏꯪꯕꯤꯁꯅꯥꯁꯨ ꯂꯥꯛꯂꯝꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯆꯤꯡꯈꯩ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯏꯪꯕꯤꯁꯅꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯁꯣꯝꯗ ꯃꯥꯂꯪꯕꯁꯨ ꯎꯔꯨꯝ ꯑꯃꯗꯒꯤ ꯃꯄꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯂꯥꯞꯇꯛꯅ ꯏꯪꯕꯤꯁꯅꯥꯅ ꯂꯥꯛꯄ ꯑꯗꯨ ꯍꯦꯛ ꯃꯥꯂꯪꯕꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯝꯃꯤ ꯏꯪꯕꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯗꯤ ꯃꯥꯅꯤꯗ ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯖꯥꯠꯅꯣ ꯏꯪꯕꯤꯁꯅꯥꯅ ꯅꯣꯛꯃꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯧꯔꯝꯃꯤ ꯀꯩꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯅꯥꯛꯇꯒ ꯆꯪꯁꯤꯟꯈ꯭ꯔꯤꯁꯤꯅ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤꯒꯁꯨ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯅꯩꯖꯥꯠꯅꯣ ꯅꯣꯛꯃꯤꯒ ꯇꯧꯋꯦ ꯍꯥꯏꯕ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯇꯥꯗꯗꯤ ꯇꯥꯔꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯩꯁꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ ꯏꯪꯕꯤ ꯏꯃꯥꯗꯨꯕꯨ ꯈꯔ ꯐꯔꯕꯣ ꯐꯔꯦ ꯍꯥꯟꯅꯗꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨ ꯏꯪꯕꯤ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯆꯤꯡꯈꯩ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯥ ꯇꯥ ꯆꯤꯡꯈꯩ ꯑꯩꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯂꯤꯔꯦ ꯑꯗꯨꯅ ꯀꯣꯟꯅ ꯅꯪꯅ ꯑꯩ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯅ ꯌꯥꯝ ꯄꯥꯈꯠꯂꯤ ꯇꯥ ꯆꯤꯡꯈꯩꯕꯨ ꯃꯤꯔꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯩ ꯇꯥ ꯆꯤꯡꯈꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯪꯕꯗꯤ ꯀꯞꯇꯦꯗ ꯈꯥꯛꯂꯦ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯄꯣꯞ ꯌꯩꯁꯤꯟꯖꯩ ꯑꯩꯗ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯍꯣꯏ ꯃꯥ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯣꯏꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅ ꯃꯄꯤ ꯇꯨꯞ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯅꯤ ꯑꯗꯨꯗꯁꯨ ꯄꯦꯔꯤ ꯌꯦꯡꯂꯤ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯂꯦꯞꯄ ꯅꯠꯇꯦ ꯏꯪꯕꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯅꯪꯒꯨꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃꯨꯛ ꯐꯥꯎꯕ ꯑꯩꯗꯤ ꯎꯗ꯭ꯔꯤ ꯇꯥ ꯆꯤꯡꯈꯩꯁꯨ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯈꯤ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗꯁꯨ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯏꯪꯕꯤꯁꯅꯥ ꯍꯟꯗꯛꯇꯤ ꯅꯣꯛꯃꯤ ꯇꯧꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯄꯥꯏꯕꯗꯣ ꯊꯥꯗꯣꯛꯑꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯃꯄꯣꯛꯁꯤꯒꯤ ꯂꯦꯞꯀꯅꯤ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯑꯩꯅ ꯀꯅꯥ
ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗꯒꯤ ꯃꯃꯥꯏ ꯏꯁꯨꯛ ꯁꯨꯛꯅ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯠ-ꯁꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯤꯡꯈꯩꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯗꯣꯛꯈꯤ꯫ ꯏꯕꯨꯡꯉꯣ꯫ ꯆꯤꯡꯈꯩꯗ ꯅꯠꯇꯦ, ꯏꯪꯕꯤꯁꯅꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯂꯪꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯇꯞꯅ, ꯊꯥ ꯃꯥꯂꯪꯕ꯫ ꯃꯥꯂꯪꯕ ꯃꯥꯗꯤ ꯑꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨꯗ ꯀꯔꯤꯁꯨ ꯍꯦꯛ ꯊꯧꯁꯥꯗꯅ, ꯑꯩꯅ ꯀꯅꯥꯅꯣ ꯏꯪꯕꯤ? ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯒꯤ ꯑꯣꯏꯔꯗꯤ? ꯊꯥ ꯃꯥꯂꯪꯕ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯪꯒ ꯑꯩꯈꯣꯏ ꯄꯥꯕꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯒꯦꯅ ꯇꯥꯕꯅꯤ꯫ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ꯫ ꯑꯩ ꯀꯣꯏꯅ ꯀꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯕꯒꯁꯨ ꯀꯣꯏꯅꯔꯗꯅ꯫ ꯑꯩꯅꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯅ ꯈꯜꯂꯨꯔꯒ ꯅꯪꯗꯤ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ? ꯅꯣꯏ ꯄꯥꯕꯕ? ꯃꯥꯅꯤ ꯀꯩꯅꯣ, ꯅꯣꯏ ꯇꯥ ꯆꯤꯡꯈꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅꯤ꯫ ꯏꯪꯕꯤꯁꯅꯥ ꯆꯤꯡꯈꯩꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯇꯥ ꯆꯤꯡꯈꯩ, ꯀꯩꯅꯣ ꯇꯥ ꯃꯥꯂꯪꯕꯅ ꯍꯥꯏꯔꯤꯁꯤꯡꯁꯤꯕꯣ? ꯆꯤꯡꯈꯩꯃꯥꯁꯨ ꯏꯪꯕꯤꯁꯅꯥꯅ ꯃꯆꯥꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ, ꯅꯪꯗꯤ ꯑꯩ ꯀꯣꯏꯅ ꯀꯣꯏꯅꯅ ꯃꯥꯂꯪꯕꯒꯁꯨ ꯀꯣꯏꯅꯔꯒ ꯂꯩꯔꯝꯂꯕ? ꯅꯪꯅ ꯅꯍꯥꯟꯃꯈꯩ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯇꯥꯠ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯇꯥ ꯆꯤꯡꯈꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩ ꯂꯩꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯂꯩꯁꯥꯕꯤ ꯑꯩꯒ ꯀꯣꯏꯅꯗꯅ? ꯅꯪꯗꯤ ꯅꯪꯗꯤ? ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯏꯆꯥ ꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯔꯒ ꯂꯩꯔꯝꯕ ꯃꯁꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯔꯝꯅꯤꯌꯦ꯫ ꯀꯣꯏ ꯃꯌꯥꯝ ꯀꯣꯏ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏ? ꯀꯣꯏꯔꯕꯅꯤꯅ ꯐꯔꯦ, ꯅꯪꯗꯤ ꯑꯩꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯅꯤ꯫ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕꯅ ꯁꯥꯎꯔꯞ ꯇꯧꯅ, ꯑꯩꯅ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏ ꯑꯅꯤꯅ ꯑꯣꯏꯅ ꯈꯠꯅꯔꯒ ꯂꯩꯗꯅ ꯌꯥꯔꯦꯗꯣ, ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯏꯪꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯏꯪꯕꯤ, ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯇꯩ ꯅꯨꯄꯤꯒ ꯃꯥꯟꯅꯗꯦ, ꯏꯪꯖ ꯇꯞꯆꯩ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯥꯡ ꯊꯥꯛꯂꯤꯕꯣꯏꯔꯦ꯫ ꯏꯪꯕꯤꯁꯅꯥꯅ ꯃꯥꯂꯪꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯗꯤ ꯏꯀꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕ ꯂꯝꯆꯠ ꯑꯗꯨ ꯎꯠꯊꯣꯔꯛꯇꯨꯅ, ꯅꯣꯏꯅ ꯅꯄꯪ ꯄꯪꯖꯗꯅ ꯐꯖꯕ ꯅꯨꯄꯤꯗ ꯉꯥꯎꯔꯨꯕꯒꯤ ꯅꯔꯥꯜꯅꯤ꯫ ꯌꯥꯔꯦ, ꯅꯄꯥ ꯅꯆꯥ ꯑꯅꯤꯃꯛ ꯑꯩꯉꯣꯟꯗꯅꯦ ꯉꯁꯤꯗꯒꯤ ꯌꯦꯜꯂꯛꯑꯅꯨ, ꯑꯩ ꯆꯠꯂꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯗꯨꯅ ꯀꯔꯤꯁꯨ ꯍꯦꯛ ꯊꯧꯁꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯂꯪꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯥꯕꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦꯗꯀꯣ꯫ ꯅꯆꯥ ꯑꯩꯅ ꯇꯔꯛ ꯇꯔꯛ ꯀꯣꯏꯖꯕ ꯅꯨꯄꯤꯁꯦ ꯀꯣꯏꯗ꯭ꯔꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯕ? ꯇꯥꯅꯤꯡꯗꯦꯗ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯦꯛ ꯂꯥꯛꯁꯤꯜꯂꯛꯇꯅ ꯅꯄꯥ ꯑꯩꯒꯤ ꯑꯁꯥꯒꯁꯦ ꯂꯣꯏꯅ ꯀꯥꯏꯔꯕꯅꯤ꯫ ꯄꯥꯕꯒꯤ ꯀꯔꯤ ꯑꯁꯥ? ꯏꯪꯕꯤꯁꯦ ꯅꯝꯗꯅ ꯍꯦꯛꯇ ꯅꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦꯅ ꯈꯟꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯕꯥꯕꯥ, ꯄꯥꯕꯗꯤ ꯏꯃꯥ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯀꯦ ꯀꯥꯏꯅ ꯈꯜꯂꯤꯕꯣꯏꯔꯦ? ꯏꯪꯕꯤꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯑꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯌꯥꯔꯦ ꯄꯥꯕ, ꯅꯆꯥ ꯑꯩꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯀꯞꯄꯅ ꯀꯞꯄꯅꯤ, ꯄꯥꯕꯅ ꯀꯞꯄꯁꯦ ꯌꯥꯝ ꯄꯛꯆꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯁꯤ, ꯃꯤꯅ ꯎꯔꯒꯁꯨ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ꯫ ꯍꯣꯏ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯥꯅꯤꯗꯨ ꯃꯥꯡꯒꯣꯜꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯄꯨꯟꯅꯒ ꯆꯪꯃꯤꯟꯅꯔꯛꯏꯁꯤꯅ? ꯏꯃꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ ꯈꯟꯕꯗ ꯑꯩ ꯃꯝꯃꯤ꯫ ꯅꯄꯥꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯝꯃꯒꯦ? ꯃꯥꯂꯪꯕ ꯃꯥꯅ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯔꯛꯄꯒ ꯆꯤꯡꯈꯩ ꯇꯍꯥ ꯃꯆꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯅꯤ ꯈꯟꯗꯨꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯑꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯑꯝꯃꯦꯌꯦ, ꯑꯗꯨꯒꯤ ꯀꯞꯄꯤꯕꯅꯤ ꯉꯁꯥꯏꯗꯒꯤ꯫ ꯃꯥꯂꯪꯕ ꯃꯄꯥꯗ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯒ, ꯕꯥꯕꯥ, ꯌꯥꯝ ꯍꯧꯖꯅꯨ, ꯅꯪꯒꯤꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯛꯆꯅꯤ꯫ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯗꯦꯀꯣ, ꯅꯃꯥꯅ ꯍꯪꯕꯗꯨꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯨꯄꯤ, ꯏꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯗꯣꯛꯎꯔꯣ, ꯊꯦꯡꯉꯦ꯫ ꯍꯣꯏ ꯊꯣꯡꯒꯗꯕꯅꯤ꯫ ꯔꯥꯅꯤꯁꯨ ꯏꯟꯁꯥꯡ ꯑꯃꯟꯕꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯦꯛ ꯆꯪꯈꯤꯕꯒ ꯆꯤꯡꯈꯩ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯔ ꯀꯞꯄꯗꯤ, ꯅꯄꯥ ꯑꯩꯐꯥꯎ ꯀꯞꯇꯦ, ꯑꯗꯨꯒ ꯅꯃꯥꯗ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯤꯒꯥꯏꯗꯤ ꯍꯥꯏꯗꯣꯔꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯍꯦꯛ ꯍꯥꯏꯗꯣꯔꯛꯑꯕ ꯅꯃꯥꯅ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯦ꯫ ꯏꯃꯥꯕꯨ ꯀꯤꯔꯗꯤ ꯀꯩꯗꯧꯕꯩ ꯅꯨꯄꯤ ꯀꯣꯏꯔꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ? ꯅꯪꯅ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯒ ꯂꯣꯏꯅ ꯀꯥꯏꯅꯔꯦꯗꯅ꯫ ꯍꯦꯔꯥ ꯏꯕꯨꯡꯉꯣ, ꯅꯪꯁꯨꯅꯤ, ꯅꯃꯥꯇꯣꯟꯗꯨ ꯅꯪꯅ ꯀꯣꯏꯔꯒ ꯂꯩꯔꯝꯗꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯔꯦꯅꯦ ꯑꯩꯁꯨ꯫ ꯏꯃꯥꯇꯣꯟ ꯀꯥꯏꯅ, ꯄꯥꯕꯥ ꯅꯪꯀꯣ, ꯑꯩ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ꯫
ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤꯕꯅꯤꯅꯦ ꯅꯪꯅ ꯉꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯍꯥꯏꯗꯣꯛꯄ ꯇꯥꯕꯅꯤ ꯅꯆꯥ ꯑꯩꯒꯤ ꯅꯨꯄꯤ ꯀꯣꯏꯔꯝꯃꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯂꯦ ꯅꯃꯥꯇꯣꯟꯗꯨꯗ ꯕꯥꯕꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯏꯃꯥꯗꯣꯟ ꯀꯥꯏꯅ ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯦ ꯏꯪꯕꯤꯗꯣ ꯍꯦꯛ ꯐꯥꯔꯨꯅꯤꯀꯣ ꯑꯗꯨꯒ ꯅꯝꯗꯅ ꯆꯦꯟꯅꯤ ꯉꯝꯃꯗꯤ ꯐꯥꯎꯖ ꯆꯠꯂꯨꯅꯦ ꯅꯔꯤꯟ ꯃꯇꯥꯗꯨꯒ ꯐꯩ ꯐꯩ ꯌꯦꯡꯉꯨꯗꯅ ꯏꯪꯕꯤꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯔꯒ ꯂꯧꯅꯤ ꯍꯣꯏ ꯌꯦꯡꯒꯦ ꯑꯩꯅ ꯂꯧꯕ꯭ꯔꯥ ꯅꯪꯅ ꯂꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪ ꯃꯃꯥꯁꯨ ꯁꯥꯎꯔꯤ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯈ꯭ꯔꯕꯗ ꯆꯤꯡꯈꯩꯁꯨ ꯃꯊꯟꯇ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯃꯨꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗ ꯏꯪꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤꯀꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯕꯗꯒꯤ ꯃꯄꯤꯒꯥꯗꯨ ꯁꯤꯟꯊꯔꯛꯇꯨꯅ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯈꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕꯁꯤꯕꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯑꯩ ꯈꯛꯇꯁꯨ ꯅꯠꯇ ꯏꯆꯥꯅꯨꯄꯥꯒꯁꯨ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯊꯃꯣꯏ ꯀꯥꯏꯔꯣꯏꯗꯣꯏꯅꯣ ꯏꯆꯥꯒꯤ ꯃꯥꯡꯗ ꯊꯃꯣꯏ ꯀꯥꯏꯗꯕ ꯈꯖꯤꯛ ꯁꯥꯕꯒꯤ ꯋꯥꯅꯤ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯃꯥꯂꯪꯕꯅ ꯎꯍꯧ ꯂꯥꯛꯍꯧꯗꯦ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯌꯥꯔꯦ ꯄꯥꯕ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯀꯞꯁꯤꯟꯅꯔꯛꯀꯅꯨ ꯅꯁꯛꯇꯣ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯅꯪꯅ ꯑꯩꯗ ꯁꯦꯟꯅꯔꯒ ꯂꯩꯔꯕ꯭ꯔꯣ ꯄꯥꯕꯒ ꯁꯦꯟꯅꯕꯒ ꯁꯪꯗꯦ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯈꯪꯉꯒ ꯂꯩꯔꯝꯃꯤꯕ ꯈꯪꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯏꯄꯥ ꯏꯆꯥ ꯉꯁꯤꯗꯤ ꯄꯨꯟꯅ ꯊꯃꯣꯏ ꯀꯥꯏꯃꯤꯟꯅꯔꯤꯁꯦ ꯄꯥꯕꯅ ꯈꯪꯍꯟꯅꯤꯡꯗꯕꯗꯨꯅ ꯍꯦꯜꯂꯤ ꯑꯩꯅ ꯈꯪꯕ ꯈꯪꯉꯕꯅꯤꯅ ꯅꯪꯁꯨ ꯊꯃꯣꯏ ꯀꯥꯏꯔꯤ ꯏꯄꯥꯁꯨ ꯊꯃꯣꯏ ꯀꯥꯏ ꯀꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯤꯡ ꯀꯥꯏꯁꯅꯨ ꯅꯋꯥ ꯂꯧꯗꯦ ꯏꯪꯕꯤꯕꯨꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯍꯦꯔꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯑꯩꯁꯨ ꯏꯪꯕꯤꯕꯨ ꯅꯃꯥꯇꯣꯟ ꯑꯣꯏꯍꯟꯒꯅꯤ ꯐꯩ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯌꯦꯡꯅꯁꯤ ꯃꯥꯂꯪꯕ ꯃꯄꯥꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯥꯡꯕ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯀꯥꯡꯕ ꯃꯥꯁꯨ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯂꯪꯕ ꯀꯥꯡꯕꯒꯤ ꯅꯥꯀꯟꯗ ꯐꯝꯊꯗꯨꯅ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯀꯥꯡꯕꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯃꯥꯂꯪꯕꯗ ꯄꯤꯔꯗꯨꯅ ꯁꯦ ꯆꯝꯄ꯭ꯔꯥꯁꯦ ꯆꯥꯎ ꯌꯥꯝ ꯍꯥꯎꯏ ꯁꯤꯂꯤ ꯇꯧꯔꯒ ꯅꯪꯒꯤ ꯆꯝꯄ꯭ꯔꯥ ꯆꯥꯕꯒ ꯂꯥꯏꯔꯤ ꯑꯩꯅꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯪꯕꯤ ꯁꯅꯥꯒ ꯑꯃꯨꯛ ꯈꯟꯅꯔꯕꯣ ꯈꯟꯅꯕ ꯅꯠꯇꯦ ꯇꯣꯛꯅꯔꯦ ꯀꯃꯥꯏ ꯇꯣꯛꯅꯩꯕ ꯑꯩꯈꯣꯏ ꯄꯥꯕꯒ ꯃꯥꯒ ꯂꯣꯟꯅ ꯀꯣꯏꯅꯔꯒ ꯂꯩꯔꯝꯃꯤ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯀꯣꯏꯅꯩ ꯍꯥꯏꯕꯗꯤ ꯃꯥꯂꯪꯕ ꯀꯥꯡꯕꯗ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯀꯥꯡꯕꯗꯤ ꯍꯧꯈꯩ ꯍꯦꯛꯇ ꯋꯥꯟꯊꯈꯩ ꯅꯣꯛꯂꯝꯃꯤ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯅꯣꯏ ꯋꯥꯔꯤꯁꯦ ꯃꯥꯂꯪꯕ ꯀꯥꯡꯕꯅ ꯅꯣꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯅꯪ ꯌꯥꯝ ꯅꯣꯛꯅꯤꯡꯕ꯭ꯔꯥ ꯑꯩꯅ ꯁꯣꯝꯗ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯅꯣꯛꯀꯅꯤ ꯅꯪ ꯅꯣꯛꯑꯣꯔꯣ ꯌꯥꯔꯦ ꯑꯩꯅ ꯁꯤꯗ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯈꯜꯁꯦ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒꯅ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯂꯩꯍꯧꯔꯣ ꯅꯊꯟꯗ ꯅꯣꯛꯑꯒ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯥꯡꯕ ꯃꯥꯁꯨ ꯃꯥꯂꯪꯕꯕꯨ ꯇꯥꯅꯅꯕ ꯅꯣꯛꯇꯨꯅ ꯂꯥꯎꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯃꯥꯂꯪꯕ ꯇꯥꯁꯤꯟꯅꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯀꯥꯡꯕꯁꯨ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯝꯃꯤ ꯅꯨꯄꯤ ꯀꯣꯏꯒꯗꯕꯒ ꯇꯜꯂꯤ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯤ ꯎꯕꯗ ꯀꯥꯟꯅꯗꯦ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯣꯏ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯈꯔ ꯆꯠ ꯇꯧꯔꯒꯅꯦ ꯂꯩꯊꯣꯛꯀꯦ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯝꯄ꯭ꯔꯥ ꯃꯁꯨꯡ ꯑꯗꯨ ꯑꯃ ꯁꯦꯠꯂꯒ ꯆꯥꯔꯝꯃꯤ ꯆꯝꯄ꯭ꯔꯥꯗꯨ ꯁꯤꯟꯕꯒꯤ ꯃꯃꯤꯠ ꯑꯗꯨ ꯍꯥꯏꯐꯦꯠꯀꯁꯨ ꯎꯏꯁꯤꯜꯂꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯃꯥꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯏꯪꯕꯤꯗꯣ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯟꯅ ꯊꯦꯝꯂꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯔꯝꯃꯤ ꯍꯦꯛ ꯍꯤꯞꯊꯕꯒ ꯔꯥꯅꯤꯁꯨ ꯀꯥꯗꯨꯗ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯆꯥꯅꯨꯄꯥꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯆꯤꯡꯈꯩ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯣꯏ ꯆꯥꯔꯨꯔꯁꯤ ꯃꯇꯝꯁꯦ ꯄꯥꯡꯉꯟ ꯉꯟꯗ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯥꯒꯤꯗꯤ ꯐꯖꯅ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯊꯤꯔꯝꯃꯒꯦ ꯍꯣꯏ ꯔꯥꯅꯤꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ ꯆꯤꯡꯈꯩ ꯃꯥꯁꯨ ꯇꯞꯂꯤ ꯔꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯂꯪꯕ ꯀꯥꯡꯕ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯔꯤ ꯏꯃꯥꯟꯅꯕꯁꯨ ꯃꯉꯥꯏ ꯃꯃꯥꯟꯅꯕꯅ ꯊꯃꯣꯏ ꯀꯥꯏꯔꯤꯁꯦ ꯊꯦꯝꯖꯤꯟꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯃꯌꯥ ꯑꯗꯨ ꯀꯥꯛꯇꯅ ꯂꯩ ꯑꯩꯁꯦ ꯌꯥꯝꯅ ꯈꯣꯏꯗꯧꯁꯨ ꯁꯥꯎꯒꯠꯇꯧꯔꯤꯗ
ꯑꯃꯨꯛꯁꯨ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯑꯩꯅ ꯁꯤꯗ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯀꯩꯝ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯛ ꯇꯨꯝ ꯍꯥꯎꯅ ꯆꯥꯊꯣꯛꯑꯒ ꯍꯌꯦꯡꯁꯦ ꯏꯪꯕꯤ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯃꯣꯏꯁꯤ ꯀꯥꯏꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯃꯄꯥ ꯃꯆꯥ ꯑꯅꯤꯃꯛ ꯋꯥꯈꯜ ꯃꯔꯛꯇ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯔꯝꯗꯦ ꯆꯤꯡꯈꯩ ꯑꯃꯗꯤ ꯃꯥꯂꯪꯕꯁꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯏꯪꯕꯤ ꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯏꯪꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯕꯥꯕꯥ ꯑꯝꯇ ꯆꯠꯂꯨꯀꯣ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯆꯣ ꯌꯥꯝ ꯍꯩꯅꯗꯦ ꯃꯤ ꯃꯥꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯂꯩꯔꯗꯅ ꯅꯪ ꯑꯣꯏꯅ ꯆꯠꯊꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯁꯣꯔꯒ ꯐꯨꯜꯂꯦ ꯁꯣꯔ ꯐꯨꯜꯂꯗꯤ ꯍꯜꯂꯨ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯍꯅꯨꯊꯪꯁꯤꯗ ꯏꯕꯣ ꯏꯄꯥꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯤ ꯀꯗꯥꯏꯗꯒꯤ ꯍꯅꯨꯕꯅꯣ ꯃꯄꯥ ꯃꯆꯥ ꯑꯅꯤꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯨꯝꯌꯥꯠ ꯐꯩꯖꯣꯟ ꯑꯉꯧꯕ ꯁꯦꯠꯄ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯔꯩ ꯌꯦꯠꯅꯔꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯕꯨꯡꯉꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦꯍꯦ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯑꯍꯜ ꯑꯗꯨꯅ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯁꯤꯒꯤ ꯌꯨꯝꯁꯤꯕꯨ ꯏꯪꯕꯤ ꯁꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯩ ꯂꯩꯔꯒꯦ ꯁꯨꯝꯗꯧꯕꯅꯤ ꯏꯪꯕꯤ ꯁꯅꯥꯗꯣ ꯉꯔꯥꯡ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯆꯦꯜꯂꯛꯏ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯍꯜꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯏꯪꯕꯤ ꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤꯔꯝꯃꯤ ꯀꯩꯅꯣ ꯕꯥꯕꯥ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯏꯄꯥꯁꯨ ꯈꯪꯗꯦ ꯃꯥꯂꯪꯕ ꯂꯦꯞꯂꯝꯕꯗꯒꯤ ꯅꯤꯡꯒꯥꯡ ꯐꯝꯊꯈꯤꯗꯨꯅ ꯏꯪꯕꯤ ꯁꯅꯥ ꯆꯦꯟꯈ꯭ꯔꯕ ꯑꯗꯨꯁꯨ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯆꯤꯡꯈꯩꯁꯨ ꯑꯩꯅ ꯅꯃꯥꯇꯣꯟ ꯑꯣꯏꯍꯟꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯕ ꯃꯁꯤ ꯄꯨꯝꯕꯁꯦ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯥꯏꯗ ꯊꯣꯛꯍꯜꯂꯤꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯄꯥꯕꯗꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯍꯟꯅꯨꯁꯜꯂꯛꯑꯅꯤ ꯑꯗꯨꯅꯈꯔ ꯂꯦꯝꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯨꯄꯤꯒ ꯀꯣꯏꯗꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯅꯆꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤ ꯍꯧꯖꯤꯛ ꯍꯟꯅꯨꯗ꯭ꯔꯤꯉꯩꯗ ꯈꯔ ꯉꯥꯎꯍꯧꯒꯗꯕꯅꯤꯅꯦ ꯅꯣꯏꯗꯤ ꯉꯥꯎꯕ ꯃꯇꯝ ꯌꯥꯝꯅ ꯂꯩ ꯌꯥꯝ ꯋꯥꯠꯂꯤ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯂꯦꯝꯊꯣꯛꯄ ꯌꯥꯕꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯡꯗꯨꯗ ꯑꯩꯕꯨ ꯅꯄꯥꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯠ ꯁꯨꯠ ꯇꯧꯔꯛꯏ ꯃꯥꯂꯪꯕꯁꯨ ꯃꯄꯥꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯇꯥꯅꯤꯡꯗꯦꯀꯣ ꯑꯝꯇ ꯀꯞꯄꯛꯀꯅꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯕꯥꯕꯥ ꯅꯪꯁꯨ ꯀꯞꯄꯤꯗꯨꯗꯤ ꯅꯄꯤꯒ ꯇꯥꯈꯩ ꯀꯞꯄꯤꯗꯨꯗꯤ ꯑꯩꯁꯨ ꯀꯞꯄꯤꯀꯣ ꯀꯞꯇꯅ ꯍꯥꯏꯔꯤꯁꯤꯗ ꯀꯞꯇꯦ ꯑꯃꯨꯛ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯂꯥꯛꯑꯣ ꯄꯥꯕ ꯆꯠꯂꯁꯤ ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯎꯔꯒ ꯉꯥꯎꯋꯦꯅ ꯈꯜꯂꯝꯃꯅꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯚꯥꯞꯄ ꯑꯣꯏꯔꯨꯗ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯃꯨꯛꯁꯨ ꯃꯄꯥ ꯃꯆꯥ ꯍꯧꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯂꯝꯃꯤ ꯕꯥꯕꯥ ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯄꯤꯒꯁꯦ ꯂꯣꯏꯅ ꯈꯤꯔꯦ ꯅꯪꯗ ꯅꯠꯇꯦ ꯅꯄꯥ ꯑꯩꯁꯨ ꯈꯤꯔꯦ ꯃꯇꯨꯡꯗꯒꯅꯦ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯖꯔꯔꯣꯏ ꯑꯩ ꯀꯣꯏꯔꯣꯏ ꯍꯥꯏꯔꯒ ꯀꯣꯏꯔꯛꯄꯗꯤ ꯌꯥꯔꯣꯏꯀꯣ ꯄꯥꯕꯅ ꯅꯨꯄꯤ ꯀꯣꯏꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯅꯆꯥ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯗꯦ ꯄꯥꯈꯪ ꯁꯔꯤꯒꯥꯏꯗꯣ ꯑꯣꯏꯕ ꯇꯥꯔꯦ ꯌꯦꯡꯉꯨ ꯏꯄꯥꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒꯗꯤ ꯅꯃꯥꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯜꯂꯛꯈꯤꯅꯤ ꯍꯦꯜꯂꯤ ꯍꯧꯖꯤꯛ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯣ ꯕꯥꯕꯥ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯅꯗꯕꯤ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯅꯨꯄꯤ ꯑꯃꯗ ꯃꯄꯥ ꯃꯆꯥ ꯃꯨꯟꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯅꯆꯥꯗꯤ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯤ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯏꯆꯥꯅ ꯍꯥꯏꯔꯛꯄ ꯌꯥꯝꯅ ꯐꯔꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯅꯗꯕꯤ ꯍꯥꯏꯗꯣꯛꯅꯗꯕꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯄꯥ ꯏꯆꯥ ꯌꯥꯅꯕ ꯄꯨꯔꯛꯑꯕꯅꯤꯅ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯡꯈꯩꯁꯨ ꯍꯥꯟꯅꯗꯧꯅ ꯄꯥꯈꯪ ꯃꯆꯥ ꯁꯥꯕ ꯑꯗꯨ ꯅꯨꯄꯤ ꯀꯣꯏꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯅꯤꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤ ꯎꯕꯗ ꯃꯥꯂꯪꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯈꯠꯅ ꯆꯩꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ